ꯐꯔꯦ, ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯂꯩꯀꯪꯂꯥꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯇꯥꯛꯆꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅ ꯅꯪꯕꯨ ꯑꯐꯥ ꯑꯄꯨꯟꯅꯍꯟꯒꯅꯤ. ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅ ꯅꯪꯒꯤ ꯑꯋꯥꯡꯕ ꯊꯥꯛ ꯂꯦꯞꯄꯤ ꯍꯥꯏꯅꯕꯗꯨ ꯇꯥꯔꯝꯂꯒꯅꯤ. ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩ ꯍꯥꯏꯕꯅꯤ. ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ. ꯑꯗꯨꯒ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯨ ꯐꯅ ꯐꯗꯨꯅꯁꯨ, ꯃꯍꯥꯛꯀꯤ ꯐꯅ ꯂꯩꯗꯨꯅꯁꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ. ꯂꯥꯏ ꯐꯠꯇꯕꯅ ꯃꯤꯅ ꯅꯪꯉꯣꯟꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯈꯤꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯁꯨꯛꯉꯝ ꯉꯝꯗꯕ ꯑꯃꯗꯤ ꯅꯪꯒꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯗꯨ ꯂꯩꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒꯤꯅꯤ. ꯃꯗꯨꯅ ꯅꯪꯒꯤ ꯏꯪꯊꯕ, ꯍꯔꯥꯎꯕ ꯑꯃꯗꯤ ꯃꯤꯒ ꯀꯔꯝꯅ ꯂꯣꯏꯅꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯂꯦꯞꯂꯤꯕꯅꯤ. ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯃꯤꯒ ꯂꯩꯅꯕ ꯃꯔꯤ ꯑꯗꯨ ꯂꯦꯞꯂꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯍꯟꯅꯤꯡꯉꯤ. ꯍꯧꯖꯤꯛ 5ꯁꯨꯕ ꯂꯩꯀꯪꯂꯥꯒꯤ ꯋꯥꯈꯜꯗꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯉꯥꯏꯍꯜꯂꯒꯅꯨ, ꯃꯔꯝꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯏ. ꯃꯗꯨꯗ ꯅꯥꯄꯜ ꯈꯖꯤꯛꯇꯪꯁꯨ ꯌꯥꯎꯏ. ꯃꯔꯝꯗꯤ ꯅꯥꯄꯜꯅ ꯍꯥꯏ, ꯑꯩ ꯀꯔꯤ ꯇꯧꯕꯒꯤ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯐꯪꯒꯅꯤ, ꯐꯪꯐꯝ ꯊꯣꯛꯄꯅꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯈ꯭ꯔꯤꯁꯇꯗ ꯂꯩꯈꯤꯕ ꯅꯣꯂꯨꯛꯄꯗꯨꯒꯤ ꯑꯩꯈꯣꯏꯗꯁꯨ ꯂꯩꯅꯕ ꯐꯤꯂꯤꯞꯄꯤꯌꯥꯒꯤ 2ꯗ ꯍꯥꯏꯔꯤ, ꯑꯩ ꯃꯗꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯥꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ. ꯃꯗꯨꯅ ꯅꯉꯣꯟꯗ ꯏꯪꯊꯕ ꯀꯌꯥꯝ ꯄꯨꯔꯛꯏ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯃꯗꯨ ꯍꯧꯖꯤꯛ ꯂꯩꯕꯗꯨ ꯄꯥꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯄꯨꯔꯛꯀꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯩꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ. ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯈꯔꯗꯤ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯆꯠꯇꯦ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯦ. ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯉꯥꯏꯗꯨꯅ ꯍꯦꯟꯅ ꯂꯩꯕ ꯑꯗꯨ ꯈꯪꯍꯟꯖꯅꯤꯡꯉꯤ. ꯑꯗꯨꯅ ꯅꯪꯅ ꯀꯔꯝꯅ ꯆꯨꯝꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯝꯕ ꯇꯥꯏ. ꯅꯈꯣꯏ ꯀꯅꯥ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯏꯕꯤꯔꯤꯕꯒꯦ? ꯑꯩꯅ ꯃꯗꯨ ꯇꯧꯔꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯤ, ꯑꯩꯅ ꯃꯗꯨ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯕ? ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯨꯖꯤꯜꯍꯜꯂꯣꯏ. ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯕꯨ ꯊꯨꯍꯟꯒꯗꯕ ꯑꯗꯨꯗꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯅꯤ. ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯂꯤꯕ ꯄꯣꯠꯇꯨꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯉꯣꯟꯗ ꯎꯠꯂꯤꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯃꯛꯄꯨꯁꯨ ꯅꯤꯡꯁꯤꯡꯖꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒꯤꯅꯤ. ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯐꯕ ꯑꯃ ꯂꯩꯕ ꯌꯥꯏ. ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒꯤꯅꯤ. ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯐꯕ ꯑꯃ ꯂꯩꯕ ꯌꯥꯏ. ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯤꯚꯝ ꯑꯃꯠꯇ ꯌꯦꯡꯗꯅ ꯅꯨꯡꯁꯤ. ꯃꯍꯥꯛꯅ ꯅꯪꯕꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯅꯨꯡꯁꯤ. ꯃꯍꯥꯛꯅ ꯅꯪꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯅꯕ ꯄꯥꯝꯃꯤ. ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯊꯧꯔꯥꯡ ꯑꯃ ꯂꯩ. ꯑꯗꯨꯕꯨ ꯅꯪꯅ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀ ꯑꯆꯦꯠꯄ ꯃꯔꯤ ꯁꯦꯝꯕ ꯌꯥꯔꯣꯏ. ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ. ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯇꯨꯅ ꯆꯪꯉꯤ. ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜꯗ ꯊꯥꯒꯠꯇꯨꯅ ꯆꯪꯉꯤ. ꯑꯗꯨꯕꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯎꯔꯪ ꯃꯦꯔꯪꯅ ꯑꯃꯗꯤ ꯅꯪꯅ ꯉꯁꯤ ꯀꯟꯕꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕ ꯄꯣꯠ 25 ꯄꯔꯦꯡ ꯑꯣꯏꯅ ꯁꯦꯝꯃꯒꯁꯨ ꯆꯪꯗꯦ. ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯁꯤꯡꯊꯥꯔꯣꯟꯒꯤ ꯄꯗ 4 ꯗꯒꯤ 6 ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ
ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏ, ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯉꯥꯏꯕ ꯉꯝꯈꯤꯗꯦ, ꯄꯥꯝꯈꯤꯗꯦ꯫ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯣꯔ ꯆꯤꯡꯗꯒꯤ ꯔꯦꯗ ꯁꯤ ꯃꯇꯥꯏꯗ ꯆꯠꯂꯝꯃꯤ, ꯏꯗꯣꯝꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨ ꯉꯥꯏꯉꯝꯗꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯗꯨ ꯈꯨꯗꯛꯇ ꯄꯥꯝꯈꯤ꯫ ꯂꯝꯕꯤꯗꯨꯒꯤ ꯆꯥꯡꯌꯦꯡꯗꯨꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯃꯤꯁꯤꯡꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯃꯗꯤ ꯃꯣꯖꯦꯁꯀꯤ ꯃꯥꯌꯣꯛꯇ ꯉꯥꯡꯂꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯏꯖꯤꯞꯇꯒꯤ ꯂꯩꯀꯪꯂꯥꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥꯅꯕꯁꯨ ꯐꯪꯗꯦ, ꯏꯁꯤꯡꯁꯨ ꯐꯪꯗꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯤ ꯑꯩꯈꯣꯏ ꯇꯨꯀꯠꯆꯔꯦ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯃꯍꯨ ꯀꯟꯕ ꯂꯤꯟ ꯀꯌꯥ ꯑꯃ ꯊꯥꯈꯤ, ꯃꯤ ꯀꯌꯥ ꯆꯤꯛꯇꯨꯅ ꯁꯤꯈꯤ꯫ ꯃꯊꯪꯒꯤ ꯄꯗ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯤꯁꯤꯡꯗꯨꯅ ꯃꯣꯖꯦꯁ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯄꯥꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯄꯥꯎꯇꯥꯛ ꯏꯟꯗꯕ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯊꯧꯖꯥꯜꯒꯤ ꯃꯇꯝꯗ ꯂꯩꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯕꯒꯤ ꯑꯩꯈꯣꯏ ꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯃꯛꯄꯨ ꯁꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯂꯩ, ꯃꯗꯨ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯄꯗꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯥꯡꯕ ꯑꯁꯤ ꯁꯤꯕ ꯑꯃꯅꯤ ꯈꯜꯂꯤ꯫ ꯏꯪꯊꯕ ꯂꯩꯇꯕ ꯑꯁꯤ ꯁꯤꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯎꯔꯪ ꯃꯦꯔꯪ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯁꯤ ꯁꯤꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯁꯤꯗꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯈꯦꯠꯅꯕ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗ, ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯁ꯭ꯋꯔꯒꯤ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯐꯪꯗꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏꯗ ꯇꯝꯕꯤ ꯑꯃꯁꯨꯡ ꯇꯥꯛꯄꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯕꯥꯏꯕꯜꯅ ꯄꯗ 2ꯗ ꯍꯥꯏꯔꯤ꯫ ꯌꯣꯍꯥꯟ 13:33ꯇ ꯍꯔꯥꯎꯖꯧ, ꯑꯗꯨꯒ ꯌꯣꯍꯥꯟ 13:18ꯇ ꯏꯪꯊꯧ꯫ ꯌꯣꯍꯥꯟ 13:18ꯇ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯪꯊꯕ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ, ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯗꯦ꯫ ꯅꯄꯨꯛꯅꯤꯡ ꯋꯥꯒꯅꯨ, ꯀꯤꯒꯅꯨ, ꯂꯩꯇꯥꯗꯕ ꯇꯧꯒꯅꯨ, ꯏꯪꯊꯧ꯫ ꯌꯣꯍꯥꯟ 13:38ꯗ ꯇꯥꯏꯕꯪꯄꯥꯟꯗ ꯅꯈꯣꯏ ꯑꯋꯥꯕ ꯑꯅꯪꯕ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯕꯨ ꯍꯔꯥꯎꯖꯧ, ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯉꯝꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩ, ꯏꯪꯊꯧ, ꯍꯔꯥꯎꯖꯧ, ꯅꯪꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯂꯧꯕ ꯌꯥꯔꯣꯏ, ꯅꯪꯅ ꯑꯩꯒꯤ ꯏꯪꯊꯕ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯩ ꯉꯥꯏꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯉꯥꯏꯔꯤꯉꯩꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯖꯕ ꯉꯝꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯗꯨ ꯗꯔꯀꯥꯔ ꯂꯩꯕꯒꯦ? ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯅ ꯉꯥꯏꯔꯤꯉꯩꯗ ꯉꯥꯏꯔꯕꯗꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪ ꯉꯥꯏꯒꯅꯤ, ꯅꯍꯥꯛꯅ ꯉꯥꯏꯔꯤꯕ ꯑꯗꯨ ꯍꯦꯛ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯀꯨꯏꯗꯅ ꯅꯍꯥꯛ ꯑꯃꯨꯛ ꯉꯥꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯄ꯭ꯔꯚꯨ ꯂꯦꯡꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯥꯡ ꯍꯩꯕ ꯈꯥꯡꯉꯨ꯫ ꯌꯦꯡꯉꯨ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯜ ꯂꯨꯕ ꯃꯍꯩ ꯑꯗꯨꯒꯤꯗꯃꯛ ꯂꯧ ꯎꯕ ꯃꯤꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯈꯥꯡ ꯍꯩꯕ ꯈꯥꯡꯗꯨꯅ ꯉꯥꯏꯔꯤ꯫ ꯂꯧꯎꯕꯅ ꯃꯔꯨ ꯑꯗꯨ ꯍꯨꯜꯂꯤ, ꯏꯁꯤꯡ ꯆꯥꯏꯕꯤ, ꯀꯥꯟꯅꯗꯕ ꯅꯥꯄꯤꯁꯤꯡ ꯐꯨꯛꯇꯣꯛꯏ, ꯎꯆꯦꯛꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯔꯨ ꯑꯗꯨ ꯆꯥꯊꯣꯛꯈꯤꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯦꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯃ, ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃ ꯇꯧꯏ꯫ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯗ꯭ꯔꯤꯕ ꯑꯃ ꯊꯥꯖꯩ, ꯃꯗꯨ ꯃꯍꯥꯛꯅ ꯃꯔꯨ ꯍꯨꯟꯈꯤꯕ ꯑꯃꯗꯤ ꯈꯥꯡꯗꯨꯅ ꯉꯥꯏꯕꯗꯒꯤ ꯊꯥꯖꯔꯤꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯇꯥꯏꯕꯪꯄꯥꯜꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯔꯨ ꯍꯨꯟꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯃꯍꯩ ꯂꯣꯛꯄꯒꯤ ꯃꯇꯝ ꯂꯩꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯁꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯄꯥꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯔꯨ ꯍꯨꯟꯕ ꯂꯩꯒꯅꯤ, ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯍꯦꯟꯅ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯒ ꯃꯇꯝ, ꯑꯗꯨꯒ ꯃꯍꯩ ꯂꯣꯛꯄ꯫ ꯑꯃꯦꯟ꯫ ꯂꯧꯎꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨ ꯑꯗꯨ ꯂꯩꯕꯥꯛꯇ ꯍꯨꯜꯂꯤ, ꯑꯗꯨꯒ ꯉꯥꯏ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ, "ꯑꯣ, ꯑꯩꯒꯤ ꯃꯔꯨ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯅꯦ, ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯅꯗꯤ ꯇꯧꯗꯦ꯫ ꯃꯍꯥꯛꯅ ꯈꯪꯏ ꯑꯗꯨꯒ ꯉꯥꯏ꯫ ꯑꯗꯨꯒ ꯂꯧꯎꯕꯗꯨꯒꯤ ꯂꯧ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯖꯔꯛꯂꯕ ꯀꯥꯟꯗ ꯃꯥꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯏ? ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯊꯪ ꯆꯍꯤꯗ ꯊꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯈꯥꯡ ꯍꯩꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯃꯪ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯅꯪꯒꯤ ꯊꯥꯖꯗꯕꯒꯤ ꯃꯔꯨ ꯑꯃ ꯍꯨꯜꯂꯤ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯨꯜꯂꯤ, ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯁꯨ ꯍꯨꯜꯂꯤ, ꯃꯤꯉꯣꯟꯗ ꯐꯅ ꯇꯧꯏ, ꯑꯆꯨꯝꯕ ꯑꯐꯕ ꯋꯥꯍꯩ ꯉꯥꯡꯊꯣꯛꯏ꯫ ꯅꯍꯥꯛꯅ ꯉꯥꯏꯔꯤꯉꯩꯗ ꯈꯥꯡ ꯍꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯅ ꯅꯉꯣꯟꯗꯒꯤ ꯃꯨꯟꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ, ꯃꯈꯣꯏ ꯑꯗꯨ ꯇꯁꯦꯡꯅ ꯀꯥꯟꯅꯩ, ꯃꯊꯧ ꯇꯧꯏ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ, ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯨꯒꯤ ꯂꯝꯕꯤꯗ, ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯇꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯝꯃꯕꯁꯨ ꯐꯒꯗꯕꯅꯤꯗ ꯍꯥꯏꯅ ꯁꯣꯟꯕ ꯀꯌꯥ ꯑꯃ ꯂꯩ, ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯨꯡꯗ ꯑꯃꯨꯛ ꯇꯧꯍꯟꯗꯅꯕ ꯈꯪꯍꯟꯕꯤ꯫ ꯑꯩꯅ ꯌꯥꯝꯅ ꯅꯤꯟꯗꯥ ꯇꯧꯖꯕ ꯑꯃꯅ, ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯔꯕ ꯀꯥꯟꯗ ꯐꯪꯈꯤꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯩ ꯉꯥꯏꯒꯗꯕꯅꯤ, ꯉꯥꯏꯔꯤꯉꯩꯗ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯂꯩꯕ, ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ, ꯑꯩꯒꯤ ꯃꯑꯣꯡꯗ ꯑꯣꯏꯒꯗꯕꯒꯤꯗꯃꯛ ꯑꯩꯅ ꯁꯥꯎꯔꯪ ꯃꯦꯔꯪ ꯇꯧꯗꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕꯤꯕ ꯗꯔꯀꯥꯔ ꯂꯩꯈꯤ꯫ ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯉꯣꯟꯗ, "ꯖꯣꯏꯁ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯃꯌꯥꯝ ꯑꯃꯗꯤ ꯉꯥꯏꯕꯗ ꯊꯥꯗꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯧ, ꯃꯗꯨ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯣꯛꯎ꯫ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯌꯨ꯫ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ, ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯍꯟꯅꯤꯡꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯃꯤꯠ ꯑꯃ ꯐꯥꯎꯕ ꯀꯥꯟꯅꯗꯕ, ꯐꯠꯇꯕ, ꯅꯝꯊꯤꯕ ꯋꯥꯈꯜꯂꯣꯟꯗ ꯃꯥꯡꯍꯟꯒꯅꯨ꯫ ꯃꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯁꯤꯕꯨ ꯋꯥꯅ ꯂꯦꯟꯕ ꯍꯥꯏꯕ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯅꯪꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯨꯒꯤ, ꯅꯪꯅ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯅꯨꯡꯉꯥꯏꯖꯧ, ꯅꯁꯥ ꯅꯁꯥꯕꯨ ꯅꯨꯡꯉꯥꯏꯖꯧ, ꯅꯁꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ, ꯉꯥꯏꯕ ꯑꯗꯨ ꯅꯨꯡꯉꯥꯏꯖꯧ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯇꯧꯕꯗꯒꯤꯗꯤ ꯈꯔ ꯂꯥꯏ, ꯍꯥꯏꯕꯗꯤ ꯂꯥꯏ꯫ ꯑꯃꯦꯟ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯈꯨꯕꯥꯛ ꯐꯖꯅ ꯈꯨꯕꯤ, ꯃꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯞꯀꯠꯂꯤ, ꯃꯗꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯏ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯝꯗ ꯆꯠꯂꯒ ꯇꯧꯕꯗꯒꯤꯕꯨꯗꯤ ꯇꯥꯕꯅ ꯍꯦꯟꯅ ꯂꯥꯏ꯫ ꯀꯔꯤꯒꯤ? ꯃꯔꯝꯗꯤ ꯃꯇꯝꯗꯨꯗꯗꯤ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯁꯤ ꯅꯪ ꯈꯛꯇꯅꯤ꯫ ꯃꯁꯤ ꯐꯥꯎꯕ ꯉꯥꯛꯇꯅꯤ, ꯐꯥꯎꯕꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯄꯥꯜꯍꯟꯕ ꯑꯁꯤ ꯇꯣꯛꯀꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯗꯨ ꯇꯝꯕꯤꯔꯒ ꯍꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯅꯪꯅ ꯃꯈꯣꯏꯕꯨ ꯇꯝꯕꯤꯕꯁꯤꯗꯤ ꯅꯪꯅ ꯃꯥꯡꯂꯕ ꯑꯉꯥꯡ ꯑꯃ ꯇꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯕꯣꯁ ꯅꯠꯇꯦ ꯍꯥꯏꯅ ꯃꯈꯣꯏꯗ ꯈꯪꯍꯜꯂꯨ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯅꯪꯅ ꯈꯪꯍꯟꯕ ꯇꯥꯏ ꯃꯗꯨꯗꯤ ꯅꯉꯣꯟꯗ ꯃꯈꯣꯏꯅ ꯂꯩꯕꯅꯤ, ꯃꯈꯣꯏꯗ ꯅꯪꯅ ꯂꯩꯕ ꯅꯠꯇꯦ, ꯃꯈꯣꯏꯅ ꯕꯣꯁ ꯅꯠꯇꯦ, ꯅꯪꯅꯤ꯫ ꯑꯉꯥꯡ ꯑꯃ ꯐꯅꯕ ꯋꯥꯔꯛꯄ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯂꯦꯞꯄꯨ꯫ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯄꯤꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯒꯤ ꯂꯩ꯫ ꯑꯩ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯦꯟꯒꯅꯤ, ꯂꯩꯀꯪꯂꯥꯒꯤ ꯋꯥꯈꯜꯂꯣꯟ
taruk suba. Aigi taukthorakpa mawong asi lanba yai adubu masi aigi iral natte. Nahakna aigi wahaida lairabadi nangna achumba adu khangani. Achumba aduna nangbu ningkha tamhanbigani. Masi aina Ishwargi wahaigi satra oirakpa matamda ahanba pakiba wahai amani. Nangna aigi wahaida lairabadi nakhoi tasengnamak aigi seboksingni. Nakhoina achumba adu khangani. Achumba aduna nangbu ningkha tamhanbigani. Kanano amagi achumbana natte. Nangbu ningkha tamhangadawriba asi. Achumba haiba asi karino. Ai achumba du khangi. Madu Bible ni. Bible na hai nahakna ngakpigadabani. Adubu nahakna madu tawdrabadi achumba duga thengnau. Bible na hai nahak thuna sauroidabani. Nahakna sauganba oirabadi achumba adu thengnau. Ishwarga satminau aikhoi saugalli. Ai masi hongdokpa darkar lei. Aibu mateng pangbiyu Ishwarda haibiyu. Kanano amada madugi maral sizinbiganu kanadaba chingdum aduda hanjin koiduna lei haibagi arthadi samasya lakpa khudingi nang hanagi chap manaba mawong adu tawi haibani. Samasya ama leibaga nang ningbakai. Samasya ama hek leibaga nang pukning hanthai churchta chatpato I pibato I mingonda mateng pangbato I. Karigino Ishwar karigino. Karam kandano Ishwar karigino. Ishwar haina haiduna lei. Kari amatta hengatte. Kari amatta tamde. Kari amatta chaukhatte. Aduna samasya adu amuk thengnagani. Ishwargi school-dagi nang chongba yaroi. Nang fail oiba tarabadi amuk hanna thabatai. Maral thaijinba. Masi aigi iral natte. Nangna madumaina tauramdrabadi. Aina sumaina tauram loidabani. Aina fattana tauki maramdi abuse tawbiki. Aina fattana tauki maramdi devna karigumba ama tawi natraga taude. Aina fattana tauki maramdi aigi isasingna mateng pangbide. Aina fattana tauki maramdi aina loina sengdoi. Makhoina sakhai. Aina fattana tauki maramdi aina thabak loina tawi. Makhoina nungaiduna lei. Devna haigani nangna karigino thabakta taw hairibasibo. To'o sida la'o aduga phagi tawduna leisi la'o. Adubu ai madu tawba ngamkhide. Nakhoigidamakta numit chuppa sanaduna leiba adu nungaijai. Adubu kanano amanadi thabaktu tawgadawribani. Aigi fattaba wakhalon ama leirami. Mitna uba ngamdaba excuse bag amamam puduna chatki. Daitya launabagi tanza lakpada bag tudagi ama lauthoklaga madu tawdanabagi marampi. Aikhoina fattaba wakhalon ama hek leibaga hoi ai saukhre. Ai ngangi. Adubu aigi thabakta yamna nungaitaba ama leikibagini. Haina hai. Nangna sawi maramdi nahakna afaba wakhalon ama thamba ngamdabagi. Aidi nokni. Aingonda suni aina hairiba asi. Nangonda haikiba khakni. Aikhoina thabakta nungaikidabagi natte. Aikhoina sauriba asi. Hoi nangi thabakta nungaitragadi saugani maram lei. Matam aduda afaba wakhalon leiba asi uwai. Ishwar aigi matam asi nangonda lei. Churchta khak sakkanu madu hingu. Maihauron ahum 12-16. Maral thaijinbasi yamna ngallingaidagi leikoldagi hanna haukrabani. Nupa aduna khummi nangna aiga leiminnaba piba nupi aduna aingonda haidupi. Ishwar aduga aina saki. Maduda ngaihaktang aikhoi lepkisi. Maramdi mingonda maral thaijinbasi ai tabda ware. Adubu Adam asi nupani.
ꯂꯩꯀꯣꯜꯗꯨꯒꯤ ꯃꯀꯣꯛꯅꯤ, ꯍꯩ ꯑꯗꯨ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯍꯩ ꯑꯗꯨ ꯆꯥꯅꯕ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ "ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ?" ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ? ꯍꯧꯖꯤꯛꯃꯛ ꯏꯁ꯭ꯋꯔꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯧ" ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯍꯩꯗꯨ ꯂꯧꯈꯤ ꯑꯗꯨꯒ ꯆꯥꯈꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯡꯊꯥꯡ ꯑꯃ ꯑꯗꯨꯝ ꯑꯣꯏꯅ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯨꯅ ꯈꯨꯝꯈꯤ, "ꯅꯪꯅ ꯑꯩꯒ ꯂꯩꯃꯤꯟꯅꯅꯕ ꯄꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯩꯗꯨ ꯄꯤ ꯑꯗꯨꯒ ꯑꯩꯅ ꯆꯥꯈꯤ." ꯏꯁ꯭ꯋꯔꯅ ꯅꯨꯄꯤꯗꯨꯗ ꯍꯪꯈꯤ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ?" ꯅꯨꯄꯤꯗꯨꯅ ꯈꯨꯝꯈꯤ, "ꯂꯤꯟꯗꯨꯅ ꯑꯩꯕꯨ ꯂꯧꯅꯝꯈꯤ ꯑꯗꯨꯒ ꯑꯩꯅ ꯆꯥꯈꯤ." ꯑꯗꯥꯝꯅ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯃꯁꯨꯡ ꯏꯚꯀꯤ ꯃꯔꯥꯜꯅꯤ ꯍꯥꯏꯈꯤ꯫ ꯏꯚꯅ ꯃꯗꯨ ꯂꯥꯏ ꯐꯠꯇꯕꯒꯤ ꯐꯣꯜꯅꯤ ꯍꯥꯏꯈꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯅꯥꯅꯁꯨ ꯑꯆꯨꯝꯕꯗꯨ ꯍꯥꯏꯗꯨꯅ "ꯏꯁ꯭ꯋꯔ, ꯍꯣꯏ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯃꯗꯨ ꯑꯩꯒꯤ ꯗꯥꯌꯤꯠꯌꯅꯤ" ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯕꯗꯤ ꯗꯥꯌꯤꯠꯌ ꯑꯗꯨ ꯂꯧꯖꯗꯨꯅ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯉꯁꯤꯁꯨ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯃꯅꯤꯡꯗ ꯍꯜꯍꯜꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯅꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯊꯦꯡꯅꯗꯨꯅ ꯌꯥꯖꯕ ꯑꯁꯤ ꯂꯨꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯨꯅ ꯅꯪꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯧꯊꯣꯛꯍꯜꯂꯕꯅꯤ꯫ ꯋꯥꯈꯜꯒꯤ ꯑꯐꯥ ꯑꯄꯨꯟꯗ ꯑꯩꯈꯣꯏ ꯂꯩꯇꯕ ꯌꯥꯏ꯫ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯑꯁꯤ ꯑꯔꯥꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯊꯨꯒꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯁ ꯑꯦꯟꯖꯦꯜꯁ ꯗ꯭ꯔꯤꯝ ꯁꯦꯟꯇꯔꯗ ꯋꯥꯔꯤ ꯁꯥꯅꯖꯩ꯫ ꯃꯈꯣꯏꯒꯤ ꯃꯣꯠꯁꯤꯡ ꯑꯗꯨ ꯇꯥꯁꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakachari mahakna akhoi ngonda tawbiriba thakachari ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakachari mahakna akhoi ngonda tawbiriba thakachari ngai haifam leite